Ngasigi phongkhiba tongan-tonganba pausising amadi social mediadagi lokhachaba pausinggi update pijari ahanbada maruoiba pau Churachandpurgi molnomda security force na combing operation tauge tawbada kuki nupisingna thingbadagi nakal anida chauna muknaba thokre Yumnam Khemchandna BJP legislature party gi lusingba oina khankhre kuki MLA Pomilal Haukip amadi Lechamang Haukip popular government sembada yauroi amadi makhatana separate administration gi demand tawkhigani hairi Manipur ki governor ki mathakta MPCC ki president Meghachandrana High Court writ petition file tawkhre luhongbada phijang khalubagi damak actor Dayanandana sengdorakli sarkar semnaba Delhi da thorang tawringai BJP ki Kukijo MLA manga resign tawba yana leire hairi NIA ki court na Mark Hauki ki mathakta charge frame tawkhre BJP amadi masiga chanminaribasing maru phangna muthalabada da tangdu leitaba ngamgani haina ke Biswarjitna phongdokre Kobru amasung thangjing laifamda singnarakpa haibasi yellow phurup khudingmakta singnarakpani haina chapamcha jadumanina phongdokre Union budget ta yauraktrabasu IDP singi special package pirakani haibagi thajaba leire haina BJP Manipurna phongdokre Anoba lengangna Manipurda Santi Hanjilhanba ngamloi Constitution thugaiba khongthang oigani haina Congress ki maikeidagi phongdokre Mitop khandoktriba phawba census pangthoktaraba MP ahumna parliament ta pukhatkadabani haina JFD na phongdorakli Saknairaba music director Jiten Kumar Naurem laikhidre Maharashtrada mioi ama vote lepa yanaba sahi tarukta ngairibi machanupi hatkre Speaker da se langsiluba Congress ki MP Nepal Parliament mifamdagi tanthokre India da linna chikpadagi chahida mioi lising yankhai hena siri Police na maitai pangal amadagi brown sugar kg 13 phare Adomna hojik yengbiriba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hojik pausing amuk sandongna pijari Singjamai Kendra gi MLA Yumnam Khemchandna BJP gi legislature party gi lusingba oina khankibaga loinana ngasi nungthil chief minister oina wasak lawraba yai BJP na lusingba anoba lengak asida deputy chief minister ani lerakpa yabagi oithokpa leibaga loinana amana Kangpokpi Kendra gi MLA Nemcha Kipgen amadi amana Naga MLA gi maraktagi oigadori BJP gi parliamentary board na party asigi national general secretary Tarunbu state asigi BJP legislative party gi leader khannabagi central observer oina hapkhraba matungda ngarang nungthil party gi headquarter da BJP gi center luchingba sing yauna pangthokiba mifam amada Y Khemchandbu BJP legislative party gi luchingba oina khankhibani Manipur da leiriba president rule gi matam tha asigi 18 da loirabana masigi mamangda state asida popular government ama leihannabagi center gi luchingba singna akanba thabak lokhalakpaga iroinana BJP gi MLA sing amadi masiga chatminariba party gi MLA sing center gi luchingba singna koksilakpadagi ngarang phawbada MLA punamak Delhi da thungkhibani BJP legislative party gi luchingba khankibaga mari lainana ngarang nungthilpu manga taba matamda Delhi da leiba BJP gi headquarter da pangthokiba mifam aduda BJP gi national president BJP gi national general secretary amasung headquarter in charge Arun Singh BJP gi Northeast in charge Dr. Samit Patra su saruk yaki Y Khemchandbu party gi leader oina khalakpada center gi luchingba sing amadi hanagi chief minister N Biren nasu harauba phongdokhi mifam aduda Kukijo MLA taret ki manungda Letpau Haukip masa nabana maram oiduna yaukhide aduga Lejamang Haukip meeting mayai chanba phawba yauramkhi hairi presna phongba pawgi matung inna Y Khemchandna luchingba anoba lengak ama lakadoriba asida deputy chief minister ani leiduna amana Kangpokpi AC gi MLA Nemcha Kipgen atopa amana NPF MLA singi maraktagi amana oiraba yai Bisnupur Kendra gi MLA Govindas Konthokjamna anoba lengak asida homgi pham puraba yai marak asida Raj Bhavan da wasak lobagi thorom pangthoknaba sem sakhibaga loinana Delhi da leiriba MLA sing ngasi Imphal da thunglaraba matung nungthil Y Khemchandbu chief minister oina wasak lawraba yai hairi
State amadi Central Security Force singna Churachandpur gi Molnomda combing operation taunaba honaringaida kuki nupi mayam ama tholaktuna combing operation chathaba yaroi haina thingbadagi Central Security Force amadi kuki nupi sing anigi marakta chauna muknaba thokre makha tarakpada kuki MLA Pomilal Haukif amadi Lechamang Haukif Popular Government sembada yauroi amadi makhatana separate administration gi demand taukhigani hairi MPCC की प्रेसिडेंट MLA की मेघा चंद्रना मणिपुर की गवर्नर अजय कुमार भल्ला की मतकता हाई कोर्ट ता पेटिशन फाइल तौदुना गवर्नर ना इंडियन कॉन्स्टिट्यूशन आर्टिकल 174 1 थुगाइदुना चटले हाइना मराल सिखरे मेघा चंद्र की मणिपुर हाई कोर्ट थाकीबा पेटिशन अदुदा हौजिक लेरिबा 12 सुबा मणिपुर लेजिस्लेटिव असेंबली असि इंडियन कॉन्स्टिट्यूशन की आर्टिकल 174 2 की मखादा लेमौरिबा असेंबली की ताम असि रिजोल्यूशन तौबा चुंगनी हाइरी रिट पेटिशन असि महांगना ममांग था जनवरी 18 दा फाइन तौदुना गवर्नर ना मणिपुर चथरिबा एडमिनिस्ट्रेशन असि इंडियन कॉन्स्टिट्यूशन के आर्टिकल 174 की मखादा चीफ जस्टिस की खुथांगदा appropriate bench ama khanabiu haina prayer tokibani hari MPCC की president के मेघा चंद्रना मखाताना हाई कोर्ट ऑफ मणिपुर दा थारकिबा रिट पेटिशन अदुदा मणिपुर की गवर्नर ना आर्टिकल 174 1 असि लाना अनकॉन्स्टिट्यूशन ओइना सिजिनै हाइना चैलेंज तौरदुना इंडियन कॉन्स्टिट्यूशन के आर्टिकल 174 2 की मखादा हौजिक लेरिबा मणिपुर लेजिस्लेटिव असेंबली असि डिसॉल्व तौबियु हाइना मखाताना प्रेयर तौखी लुहोंगबदा फिजंग खलुबगिदमक एक्टर लैसांगथेम दयानंदना सोशल मीडिया की खुथांगदा इयोल की माइकैदा सेंगदोरकली सोशल मीडिया दा एक्टर दयानंदना असुमना हाई इयोना लेबाक मियामगिदमकता फनबगिदमकता लौखिबा वायपता अफब खुंथांग कयादा तुंगोइनरमगा आई इसागी लुहोंबदा आई इसाना फिजंग थममतंदा पाक्सना खैगी इयोना थंबिरिबा खैगी चना कांगोल हाइतारे लेबाक मियामना थंबिरिबा चना कांगोंगी ताइवनबदा आइना खरा हेना पाक्सना फिजंग खलुरे मसी तसेनमा खैगी आई फ्रेंड सर्कल चिदगी चिनाउसिंगना मतेंग पामिबने हाबेगी वखलों दलेजरगा अदगी अइनसु इसागी लुहोंबदुदा मारामांग तौदना याम काइनसु अइनसु येंगसलुद्रे हाइतारे सिगुम्बा चना कांगोंजिगी ताइवनबदा आइना फिजंग खंजलगा याम पाक्सना संतोगिदमकता आई मयामदा लाले हजरी हानगी चीफ मिनिस्टर एन बीरेन सिंह यावना बीजेपी की एमएलए सिंह अमदी सरकार सेमबदा यावरंबा अतोपा पॉलिटिकल पार्टी की एमएलए कुनरोम अमदी बीजेपी सेंट्रल लीडर सिंहना मणिपुर अनोबा पॉपुलर गवर्नमेंट अमा सेमनबगी थौरांग तौरिंगै चेरक असिदा कुकी जो फुरुप्तगी कारखिबा एमएलए 10 की मनुंगदा एमएलए मंगा मणिपुर लेजिस्लेटिव असेंबली की मेंबरशिप ओइबदगी रिजाइन तौबा याना लेरे हाइना थाजबा याबा सोर्स अमना हाइरी पावसिना मखा तारादुन हाई कुकी जो की सिविल सोसाइटी ऑर्गेनाइजेशन अमदी मिलिटेंट ग्रुप सिंगना मखोइना तालिबा डिमांड यूनियन टेरिटोरी विथ लेजिस्लेचर असि फंगद्रिबा फावबा मणिपुर अनोबा पॉपुलर गवर्नमेंट अमा सेमनबा थौरांगलिबा असिदा सरुक याबा यारोय हाइबा अकनबा वाफम सिंग थमदुना लाखिबा असिना कुकी जो फुरुप्तगी बीजेपी दा एमएलए तरेट कारकी एमएलए अनि अमना कुकी पीपल्स एलायंस KPA दगिनी अमना इंडिपेंडेंट नि होंगलकलिबा मणिपुर की पॉलिटिकल की यावल असिदा सेंट्रल बीजेपी लेंगाकना मणिपुर पॉपुलर गवर्नमेंट अमा थमनबगी पांदमदा न्यू दिल्ली दा बीजेपी पार्लियामेंटरी बोर्ड ना पार्टी असिगी नेशनल जनरल सेक्रेटरी तरुण बु मणिपुर बीजेपी लेजिस्लेचर पार्टी की लुचिंग बखन्नबगी दमक एडवाइजरी ओइना हापखी मसिगी तुंग तारकपदा बीजेपी पार्टी की हाई कमाना पार्टी असिगी ओइबा कंसल्टेशन मीटिंग सिंग पांथोखिबगा लोइनना मणिपुर बीजेपी लेजिस्लेचर पार्टी की लुचिंगबा खनखिबगा लोइनना मणिपुर दगी चटखिबा एमएलए सिंग यावना मिफम पांथोखिबनी मसिगी मतुंग तारकपदा मणिपुर पॉपुलर गवर्नमेंट अमा लेहनबगिदमक मखाताना मिफम पांथोखिबगा लोइनना दिल्ली दा सरकार सेमनबगिदमक केम तौदुना लैखिबा एमएलए सिंग अदुदी बीजेपी NDA की पार्टनर ओइरिबा नेशनल पीपल्स पार्टी NPP नागा पीपल्स फ्रंट NPF अमसुंग इंडिपेंडेंट एमएलए अहुमनी हाइरी इम्फाल वेस्ट लेबा स्पेशल नेशनल इन्वेस्टिगेशन एजेंसी NIA ना ngarang गवर्नमेंट ऑफ पीपल्स डेमोक्रेटिक रिपब्लिक ऑफ कुकीलैंड की प्रेसिडेंट ओइरिबा मार्क थामांग हाउकिप की मथक्ता चार्ज फ्रेम तौखरे चुरचानपुर डिस्ट्रिक्ट की मोलनोम खुलदगी लेमखोसै हाउकिप की मचानुपा मार्क हाउकिप चाही निफु असि इंडिया दगी खेनब पांडम थमकी अमसुंग गवर्नमेंट ऑफ इंडिया की मायोक्ता लान हौकी हाइरी महाकी मतक्ता इंडिया दा लाल हौदुना गवर्नमेंट ऑफ इंडिया की मतक्ता लांदानब होनै हाइबगी मरालदा महाकी मतक्ता NIA ना
Unlawful Activities Prevention Act 1968 की Section 13 की मखादा Indian Penal Code की Section 648 पांदुना Judicial Custody दा थमलिबा मिसक अमनी Mark Thamang Haukip NIA na video conferencing ki khuthangda hairiba NIA court asida puthokhi aduga court asina tha asigi mapalda masagi statement loduna mangonda siriba maral asi yazai natraga yazade haibadu record tawraba matungda mahaki mathakta charge hearing chathagani hairi NIA na court pikhalakiba charge sheet adugi matung innadi Mark Thamang Haukip lisingani kunithoi gi me kunthra da New Delhi gi Kisanghat tagi communal oiba posting social media da thagalakhibaga loinana madugi mayokta amadi manipurda khundariba community singi marakta nungsina handanaba honai amadi GPRK gi pandam sing mayek sengna phongduna India gi mathakta lal hongnaba semsai haibagi maral singda phakibani NIA gi report aduda Mark Thamang Haukipna post tawkiba comment amadi wahi sing aduna Manipur state asida maitei amadi kuki community singi marakta communal tension poholli hainasu charge tawri BJP na lengak thugaibani miyam wahanbani BJP amadi party asiga chatminariba party khudingmak Manipur gi laimaidagi maruk phangna muthatlaba matam khaktada iramdam asi tangdu leitana leigani haina Samajwadi Party State President Konthoujam Besorjitna phongdokre wapam asi Konthoujam Lairembida leiba President asigi yumda pangthokiba paugi mifam amada phongdokhibani mahana makhata na hai kumja lising ani kulhumdoi gi me ahumdagi Manipur da thokliba irang asi laksinba ngamdabadagi Manipur Legislative Assembly suspended animation thamduna President rule thamlakiba chahi ama mapung pharakadorobani President rule thamdringagi mamangdasu adumak irang asi losinbak ngamde hana sunaba adumak thoki handaksu BJP na lengak amuk semlabasu irang asi loisinbak ngamloi misi mina hena thoklakani lengak semlagasu ahoba utonga chap manaba lengak oigani hojik chathariba irang asi loisinaba lengak semlabadi makhatana adumak lan asi makha chatharakhigani kuki amadi BJP lengak manaraga President rule asi thamba maramna miyamna karigumba amata tawba ngamdana leirakhibani haiki amadi iramdam asida buffer zone leite hairaga changthok changsinda athingba thamliba asina takpadi buffer zone lei takpani naram aduna nakal animakta wakhal taminaraba matungda irang asi hanna loisillaga lengak sembana achumba khongthang oigani BJP na lengak thugaibadagi hojik Manipur miyam asi awaba mayoknabani hainasu phongdokhi Lamdam asigi chenglaba laifam len ama oiriba kobru amadi thangjing chingbu mapandagi changchilakpa kuki singna maitai khaki laifam len amagum athingba kaya thamlakpa haibasi yek chalai leijariba phurupcha singi mafamda singnarakpani haina Committee on Protection and Preservation of the Historical Right of the Kobru and Thangjing Hill Range ki President Sapamcha Jadumanina phongdorakli CPPK Tina Sinduna Sacred Site of Kobru and Thangjing Haiba Thimda Manipur Press Club ki Loktak Holda Pangthokiba Nomagi Oiba Khana Nainabagi Thorongga Mari Lainana Paumisinga Unaba Amada Wapam Asi Phongdokhibani Lamdam Asigi Lining Lichat ki Oiba Lup Kayaga Punna Amadi Kabui Kom Siru Sothe Mihut Singh Saruk Yaduna Pangthokiba Khana Nainaba Aduda Sapamcha Jadumanina Makhatan Hai Ningkha Tamna Leiramba Lebak Amana India da Tinkraba Matung India Lengangna Iramdam Asigi Lairiba Yellow Proof Singi Puwari Masak Khangdaba Haibasi Laibak Thibani Maru Oina Iramdam Asigi Yellow Proof Singi Amata Ngairaba Horopam Amadi Maru Oiba Laifam Len Ningsinglakpa Matamda Kobru Amadi Thangjing Sing Asina Oiribani Laibak Asigi Oina Khwaidagi Tangna Lairiba Iramdam Kangleipak Asigi Chawthok Sapam Oigadaba Isagi Horakpam Masak Khangba Haiba Asina Oigadabani Iramdam Asigi Yellow Proof Kudingmaki Horakpam Oiriba Mapam Amabu Mapalamdagi Changlakhiba Kuki Singna Iramdam Asigi Kobru Amadi Thangjing Singbu Maitei Khaki Laifam Len Oina Khallaga Singnarakpa Amadi Athingba Piba Haibasi Lamdam Asigi Yek Salai Leijariba Yellow Proof Kudingmakta Singnarakpa Ama Oina Lodaba Ngamloi Haina Phongdokhi Ruling Party na puthorokpa budget amatada opposition party na ngasi phawba support tawkiba leitri miyamgi kananaba chama aphoba thabak tawraklabasu opposition party dadi apenba sungoi oiroi haiba wafam thamladuna union budget lisingani kuntaruk kuntareta manipurgi irangna chokhallaba IDP singi yaifa thaurangi senpham yawrak tarbasu center gi maikaidagi special package piragani haibagi thajaba leire haina BJP Manipur Pradesh ki Vice President Nongthombam Nimbasna Phongdokre Niti Aipat Chutekta Leiba Thambal Sanglenda Pangthokiba Paugi Mifam Amada Nimbasna Hai
Mioiba haiba asi pianba kauba naide adubu Phana phaba oirabasu ruling na tawrakpa thabakta opposition na adumak yetlaga laigani ruling party na phana afaba thabak chama tawrabasu opposition party dadi pianba kauba nairoi haina phongdoki mahana makata na phongdokpada hawjik chathariba parliament mifamda ngarang finance minister Nirmala Sitharaman na puthokiba kumjal singani kuntaruk kuntaret ki budget asi India miyamgi yaifanaba budget amani puthokiba budget adu lamdam asigi lairiba laita laira singi damaktadi yamna khudong chaba pigadaba budget amani budget aduda agriculture industrial and textile banking income tax education sport amadi tourism gi lamda hena khudong chaba lebak asibu hena chakhot hanabagi damak puthokpa budget amani loinana puthokiba union budget aduda kumjali singani kulhumdoi me ahumdagi manipur thorakiba irang asina maram oiraga lanjen aduna lairiba idp singi yai phathorangi ahenba senpham yaurakhidраbasu center gi maikaidagi special package piraknaba thajaba leire masida natana atei atopa miyamgi yaifanaba kaya ama tawrakani hainasu phongdokhi Union budget ta Manipur gi hawjik oriba issue sing asigi waroisin puraknaba amadi semgat sagatnaba akanaba package amata yaude BJP gi anoba lengak ama semgani haina tawriba asina Manipur da shanti hanjilhanba ngamloi semlabosu illegal oiba amadi lebak asigi constitution thugaiba khongthang oigani haina MPCC gi president kaisa Mega Chandrana phongdokre wafam asi BT Road ta leiba Congress Bhavan da pawmising ko unaba amada phongdokibani kaisa Mega Chandrana makatana hai state asida leiriba president rule asi tha asigi Nitoida Loigadori, Asigi Mangoina Anoba Lenga ama Semgani Haibagi, Marilenava BJP Amadi, Party Asiga Chanminariba MLA Sing Delhi the Changliba Asida, Anoba Lenga ama Lakani Haina Miamna Panari Adubu, Anoba Lenga ama Semlagasu State Asigi Law and Order, Pagalatuna Santigi Oba Lambida, Hanjil Hanbadi, Ngamloi, Sahim Parkadorba State Asigi Matanga, Center na Ladiba, Prime Minister Degi Hauraga, losing Masina, serious Oina, Pungning Changba, Nasi Pauba Udri Haina Pondoki. Lamdam asida leiriba mitop miancha sing asi mapung phana khandoktriba phawba Bharat Sarkar gi maikaidagi chathagadoriba census ki thabak asi Manipur gi oina lepnaba natraga matam khara yaithoknaba state asigi leiriba MP ahumna hawjik chathariba parliament ki budget mifamda pukhatuna taksinnaba campaign for just and fair delimitation gi convener Jitendra Ningombana phongdokre wangkhai thangjam leikaida leiba CCSK gi office da pangthokiba campaign for just and fair delimitation gi thawong yauna pangthokiba thomi sing yauna pangthokiba pawgi mifam amada loop asigi convener Jitendra Ningombana wafam asi phongdokladuna makhatana hai hawjik lamdam asida lo kaina mitop kaya changsilaktuna aikhoigi demography da chauna saitheng pirakliba asi laina loba chumloi marak asida lebak asigi oina April amadagi mikok thibagi manung channa house listing amadi housing census chathanaba sem saribani masigi matung mathang chahi lisingani kuntaretagi mikok thiba haunaba thorang tawriba asida aikhoi punna miyeng thamdaba yadaba tangkak ama oire ain kaina lamdam asida changlakliba mitopsing asi NRC natraga masiga manaba mechanism ama sijinaduna mikok thibagi mangoinana illegal immigrant sing asi khandoktaba taragadi lamdam asi tambang amdaba phibam ama mayoknaragani ngasi khudong thiba nangliba phibam asidagi saruk chama hena khudong thiba kaya mayoknaragani maram aduna hawjik chathariba parliament session asida pukatuna khana hoba asi yamna mathau tai maram aduna Manipur gi leiriba MP ahumna mikok thibagi thabak asi Manipur gi oinadi hawjiki oina pangthok handanaba natraga matam khara oina yaithoknaba taksinbiu haina phongdoragli Sumang Lilagi Saisakpa amasung saknairaba music director Jiten Kumar Naurem cancer lainana maram oiraga matam kuina naramlaba matungda Imphal West ki tawthongda leiba mahaki yumda ngarang laikhidraba Jiten Kumar Naurem Peacemaker Artist Association da sahi kun hena leirakpaga loinana masak nairaba artist amasuni Sumang Lilada miyamna hena ithil piba isai kaya saklambada natana Manipuri music video album amadi theater production kayada music director ama oina singthaningai oiba contribution kaya piramki mahakna piramba contribution sing aduna contemporary Manipur performing art ki setting da achoba mateng kaya piramkhibada natana tongan ba artist ki platform singda mahakpu yamna ikai khumnaba utkhiba masak nairaba misak amasuni
Gram Panchayat ki Sarpanas Khanabagi Mikhalda Mirep Oiba Yanaba Maharashtrada Masagi Sahi Kunipan Rom Suraba Nupa Amana Sahi Taru Kaktangai Ribi Machanupi Hadkre Mirep Oigadaba Muising Angang Anidagi Hena Pokpa Yade Haiba State ki Chana Kanglon Ama Laibana Maram Oiduna Masagi Sahi Taru Kaktangai Ribi Machanupi Hadkibane Nindat District ki Kerol Village da Laiba Pandurung Kandumangle Kova Mioi Amana Machanupi bu Kenel Amada Langtharaga Hatkibani Haina Police ki report na Phongdokli Nizamabad ki Police Commissioner Chaitya Naina Phongdokibada Numit Kharani ki Mamangda Chaida Pali gi Nizam Sagar Kenel dagi Nupi Macha Amagi Asiba Haksang Phangkhraba Matungda Makhatana investigation Chathabada Mahaki Apokpana Mikhalda Mirep Oiba Yanaba Thawoina Hatkibani Haiba Khangba Ngamlakibani Police ki Chirolna Hai Police na Chenareba Mioi Adu Faraga Wahang Pang Chathari Khungangi Mafam Amada Samkapagi Sinpamda Leiba Pandurangana Handak Pangthokadoriba Panchayat election da Mirep Oiningbagi Apamba Leiki Adubu Maharashtra gi two child policy Matung Inna Mirep Oiba Yadaba Maramna Machanupi Hatkibani Haide Speaker da si Langsilubagi Dama Congress ki MP Nepal Lok Sabha dagi Tanthokre Hanagi Army Chief MM Narabani gi Phongriba article amagi matangda Leader of Opposition Rahul Gandhi na wapam khara phongdoknabagi tanja pide haibagi damak House da charangnaba thokalakbagi MP sing adu tanthokibani Parliamentary Affairs Minister Kiran Rijiju na opposition gi MP sing adugi mayokta resolution ama pukhalaki resolution adugi matung inna House dagi tanthokraba MP sing adudi Manikam Ketagor C. Kiran Kumar Reddy, Prasan Padole, Hebi Eden, Din Korea Kose, S. Kenkatesan, Gurjit Singh Uzla, Amasung Amrinder Singh Raja Wingni Hari, Rahul Gandhi bu President Address ki Motion of Thanks Kamari Lenana Wangang Nabagi Tanza Hek Pibaga, Hanagi Army Chief MM Narabani gi Phongdriba article amagi maramda Wangangba Hoki, Matamaduda House ki Mipamda Chairman Oina Thau Pukriba Prasan Tenetina Gandhi gi wafam adu haunabi matung inna House da table tawraknaba khanghanki Parliamentary Affairs Minister Kiran Rijiju na hiramasi gi matangda Speaker gi ruling pinaba taksilakpadagi thokibani hari India da sahi khudingi linna chikpadagi mioi lising yankai rom siri masi malengi oina linna chikpadagi siba misingi chada yankai oiri Global Snake Bite Task Force ki report amana India gi healthcare worker chada mariputra mapal na Anti-venom sizinabada khudong chadaba kaya mayoknari khungangi lamsingda lambi thong phataba amasung hospital thapna leiba maramna maram chana hidak phangba ngamde masina maram oiraga hakchangi saruk kakthatpa amasung paralysis thoganba yai India da fangliba anti-venom asi Big Four haibadi cobra common kite Russell Viper amasung Swan Scale Viper khaktagi anti-venom lay North East amasung makha thangba state singda phangba pit Viper singa chanaba anti-venom nate India na kumjali singani kunthra phawda linna chikpagi sibagi chang chada yankai anthanaba pandam thamladuna National Action Plan for Prevention and Control of Snake Bite hawdokre Manipur Police amadi NCB gi personnel singna sathagiba tongan-tonganba anti-narcotic drive singda masing yamlaba narcotic drugs amadi liquid sing phagatpa ngamkhre hari police tagi phangba paw amana hai ngarang Imphal West District ki manung chanba North AOC da chathagiba drive amada MD Ahmad Chainipu Taruk koba Lilong Nungai Thobal District tagi brown sugar kg 15.5 ka loinana Tata truck ama phagatpa ngamkhi hari police ki pauna New Second Tribal Market manakta sathakiba atopa drive amadana MD Mustakui Ahmad Chahi Kunipal Gwalta Golabadi Mayai Lekai amasung Ras Khan Chahi Kunipan Khela Khong Mayai Lekai hariba mioi ani asidagisu plastic khaw amada haptuna puramba sapon kep 35 da hablamba number 4 heroin powder gram 533 phagatpa ngamkhibaga loinana Honda Dayo amasu phagatpa ngamkhi hari